ꯃꯥꯄꯜ ꯃꯈꯥꯏꯃꯨꯛꯀꯤ ꯇꯥꯏꯃꯤꯡ ꯁ꯭ꯋꯥꯏꯗꯒꯅꯤ ꯅꯝꯕꯔ ꯊꯥꯗꯕ ꯑꯦꯛꯇꯤꯚꯥ ꯑꯃꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯃ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤꯁꯤꯗ ꯑꯩꯈꯣꯏ ꯃꯥꯁꯤ ꯒꯥꯔꯤ ꯈꯥꯝꯃꯒ ꯑꯩꯈꯣꯏ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯑꯗꯨꯝ ꯂꯩ ꯁ꯭ꯀꯨꯜꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯔꯣꯝꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯑꯃ ꯂꯥꯛꯄꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯔꯤꯄꯣꯔꯠ ꯂꯥꯛꯄꯗꯒꯤ ꯃꯥꯁꯤ ꯑꯩꯈꯣꯏ ꯀꯟꯅ ꯄꯣꯠꯁꯤ ꯏꯝꯐꯥꯜ ꯄꯦꯁ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯏꯉꯣꯆꯥꯒꯤ ꯇꯤꯝꯅ ꯀꯟꯅ CCTV ꯐꯨꯇꯦꯖꯅꯆꯤꯡꯕ ꯃꯌꯥꯝ ꯌꯦꯡꯉꯒ ꯃꯥꯒꯤ ꯂꯤꯈꯨꯟꯁꯤ ꯇ꯭ꯔꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯑꯩꯈꯣꯏ ꯐꯪꯉꯦ ꯃꯤꯁꯤ ꯑꯩꯈꯣꯏ ꯑꯦꯔꯦꯁ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯡꯄꯣꯛꯂꯥꯛꯐꯝ ꯁꯤꯇꯜ ꯁꯤꯡ 28 years son of L. Kumar of Kwakaithel Konjeng Lekai haiba mi singang evening pung 3:30 swaida koi magi mayumdagi pare aduga mana sinaramba magi hojiki magi transportation lakda sinaba activa da su si store hai bisi koi fire lokalaga koi court patrol aduni do koi na haining si crime against women si koi gi Manipur si nupi bu ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯖꯠ ꯇꯧꯅ ꯂꯩꯕ ꯁꯣꯁꯥꯏꯇꯤ ꯑꯃꯅꯤ ꯍꯥꯏꯔꯒ ꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯨꯃꯦꯟ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯈꯨꯠ ꯁꯥ ꯁꯥꯡꯕꯗꯒꯤ ꯐꯥꯔꯒ ꯑꯩꯈꯣꯏ ꯖꯦꯜꯗ ꯍꯥꯞꯆꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯖꯦꯜꯗ ꯊꯝꯈ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯒꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯗꯤꯒꯅꯤꯇꯤ ꯑꯃꯗ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯐꯦꯃꯤꯂꯤ ꯂꯦꯁꯟ ꯑꯃꯃꯝ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯁꯤꯡꯅ ꯇꯝꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯁ꯭ꯀꯨꯜꯗꯁꯨ ꯑꯣꯖꯥꯁꯤꯡꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯗ ꯅꯨꯄꯤꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯑꯩ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯦꯅꯤ ꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯨꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯆꯠꯊꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯑꯗꯨꯝ ꯄꯥꯎ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯌꯥꯝ ꯊꯨꯅ ꯑꯊꯨꯕꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯅꯨꯄꯤꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯑꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯒꯦ꯫